Manipuri feature film amadi theater gi lamda kathopaga loinana honarakibi Lamdam asigi Shaknairabi senior actress Kshetrimayum Rashi Leikhidre Impal West district ki manung san mathami ban lorong pore Leikhidre ki Shaknairabi mamiroi asina Leikhidaba matamda masaga sai humputra manga sukre Shaknairabi mamiroi asi matam khari mamangda tusin batiki makong soktuna si hospital da operation sathaki tungda bed rest tawduna lairaba matung ngarang numidang khang khawduna Leikhidabani Leikhidre asigi aro mathau manga ngasi yo angan bada thai ban lorong pore Leikhidre Lamdam asigi nat ki tharong galoina miyam na hika leikat tamdra pangthokre Tharmatuda Manipuri film ki Shaknairaba director Kshetrimayum Kishore Kumar Rajen Laisang Them Y Kumar Jit NG Ghanashyam amni Rakesh Naurem na singba film gi thaumi kyan saruk yaki ningsing bayabadi Leikhidre mamiroi asi kumdali samsa panyang khaida taibang khongda rakhi masaga sahi tarampan surko matamda ihan han poina Aryan theater gi play jadonang da Rani Gaidin lugi saktam langduna Theater ki lamda khongda rakhi loina na kumjali sapan humbutrani thoida yan han poina puthokiba Manipuri full length feature film matamgi Manipurda Sunita ge role da han point act tauki masigi matungda kumjali sapan marpu dawlang thagi wangda su 1991 da imagining them yauna tongan tano feature film kya da natana Manipuri digital film kya da saruk ya rakhi loina na all India radio infa da santokiba radio plays jama yang thagi mathak su saruk ya rakhi Shaknairabi asina theater amni film gi lamda lauki hodang kya bo Khang Laduna Sahitya Seva Samiti Kaksingna Neta Irabo Lilaroi Mana 2014 Manipur State Film Development Society Imphana Tarahum Doirak Super Manipur State Film Award Ceremony da Lifetime Achievement Award 2020 Madi Romhal Theatre na Lifetime Achievement Award 2025 na singba lemchaningai award kaya pidun kai khumna basu utkiba Leikhidre